ꯍꯥꯟꯅ ꯃꯦꯁꯦꯖ ꯍꯥꯟꯅ ꯂꯩꯕꯤꯔꯝꯃꯦ ꯍꯥꯏ ꯀꯦꯋꯥꯗꯤ ꯂꯣꯡꯖꯝ ꯑꯩ ꯂꯥꯏꯚ ꯍꯦꯛ ꯊꯥꯕ ꯍꯧꯒꯦ ꯇꯧꯕꯒ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯛꯄꯒꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯒꯦ ꯍꯥꯏꯖꯔꯝꯃꯒ ꯉꯝꯗꯗꯅ ꯍꯥꯏꯗꯤ ꯊꯝꯅꯦꯜ ꯁꯦꯝꯖꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯦꯛ ꯁꯦꯝꯈꯤꯕꯒ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯟꯕꯗꯒꯤ ꯐꯣꯟꯗꯣ ꯑꯣꯛꯇꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯑꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯩꯅ ꯐꯣꯟꯗꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯊꯣꯛꯎꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯔꯒꯦ ꯏꯔꯣꯝ ꯔꯥꯍꯨꯜ ꯑꯦꯟ ꯂꯣꯡꯖꯝ ꯀꯤꯌꯣꯕꯇꯤ ꯊꯦꯡꯛ ꯌꯨ ꯃꯇꯝ ꯆꯥꯅ ꯎꯅꯕꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯕ ꯇꯁꯦꯡꯅ ꯑꯩ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕꯗ ꯁꯦꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯊꯥꯒꯠꯆꯔꯛꯄꯗꯨꯗꯒꯤ ꯀꯩꯅꯣꯁꯦ ꯃꯦꯁꯦꯖꯁꯦ ꯁꯣ ꯃꯦꯅꯤ ꯃꯦꯁꯦꯖ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯩ ꯃꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯔꯤꯄ꯭ꯂꯥꯏꯁꯨ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦꯅ ꯈꯟꯕꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯐꯥꯎꯗ ꯏꯚꯟ ꯚꯤꯗꯤꯑꯣ ꯐꯥꯎꯗ ꯊꯥꯒꯠꯆꯕ ꯅꯪꯖꯗꯕꯅꯦ ꯃꯆꯜꯅꯤ ꯃꯆꯜꯅꯤ ꯌꯦꯡꯕꯤꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯆꯜꯅꯤ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯑꯩ ꯀꯩꯅꯣꯗꯤ ꯉꯁꯤꯁꯤ ꯂꯥꯡꯃꯩꯗꯣꯡꯗ ꯆꯠꯆꯔꯨꯕꯅꯦ ꯂꯥꯡꯃꯩꯗꯣꯡ ꯆꯠꯆꯔꯨꯔꯒ ꯍꯧꯖꯤꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒꯅꯦ ꯃꯌꯥꯝꯗ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯇꯧꯖꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯩ ꯃꯇꯝ ꯆꯥꯅ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯄꯨꯡ ꯐꯥꯅ ꯑꯩ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯅ ꯄꯤꯖꯈꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯁꯦꯖꯁꯦ ꯉꯔꯥꯡꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯁꯤ ꯑꯦꯠꯂꯤꯁ ꯅꯤꯌꯔꯂꯤ 2000 ꯑꯕꯞ ꯃꯦꯁꯦꯖꯁꯦ ꯂꯩꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯃꯦꯁꯦꯖꯁꯦ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯤꯝꯂꯦꯟ ꯏꯂꯤꯖꯟ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏ ꯗ꯭ꯔꯤꯝꯂꯦꯟ ꯗ꯭रीम इलेजन ओके अदुना ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯂꯥꯟꯅ ꯎꯒꯗꯕ ꯀꯩꯅꯣꯝ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯝꯇꯪ ꯈꯨꯗꯝ ꯑꯣꯏꯅ ꯉꯔꯥꯡ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩ ꯏꯁꯥꯃꯛ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯁꯨ ꯌꯥꯎꯖꯔꯦ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨ ꯑꯩ ꯀꯌꯥꯝ ꯐꯕ ꯀꯝꯄꯅꯤꯅꯣ ꯀꯔꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯃꯛ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯊꯥ ꯀꯌꯥ ꯑꯃ ꯇꯨꯡ ꯏꯟꯅꯔ ꯆꯠꯂꯒ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯁꯨꯝ ꯌꯦꯡꯊꯣꯛꯑꯒ ꯃꯁꯤ ꯌꯥꯝ ꯆꯞ ꯆꯥꯅ ꯐꯔꯦꯅ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯑꯩꯁꯤ ꯌꯥꯎꯁꯟꯖꯔꯒ ꯃꯌꯥꯝꯗ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯖꯔꯛꯄꯅꯦ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯎꯅꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯅ ꯍꯟꯕ ꯉꯝꯗ꯭ꯔꯕ ꯏꯔꯣꯝ ꯔꯥꯍꯨꯜ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯖꯔꯦ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯆꯥꯖꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯝꯕ ꯌꯥꯜꯂ ꯌꯥꯝ ꯀꯨꯏꯅꯗꯤ ꯃꯦꯁꯦꯖ ꯇꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯉꯁꯥꯏ ꯃꯣꯔꯅꯤꯡ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯈꯛ ꯑꯩ ꯀꯩꯅꯣ ꯂꯥꯛꯆꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯖꯔꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯑꯃꯗꯤ ꯂꯥꯛꯏꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯅꯪꯗꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯩ ꯄꯤꯖꯔꯛꯈꯤꯅꯤ ꯔꯥꯁꯤꯒ ꯑꯗꯨꯒ ꯄꯣꯛ ꯊꯥꯒ ꯊꯥꯒꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯖꯤꯃꯤꯅꯥ ꯅꯥꯎꯔꯦꯝ ꯍꯥꯏꯕꯅꯤꯀꯣ ꯔꯥꯁꯤꯒ ꯑꯗꯨꯒ ꯄꯣꯛ ꯊꯥꯒ ꯀꯣꯏꯁꯟꯗꯣ ꯑꯩ ꯑꯗꯨꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯖꯥꯃꯤꯅꯤ ꯁꯣꯔꯤ ꯖꯤꯃꯤꯅꯥ ꯀꯩꯅꯣꯁꯦ ꯀꯣꯏꯁꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯃꯟꯗꯅ ꯑꯩꯁꯨ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯆꯥꯟꯗꯅꯤ ꯑꯍꯨꯝ ꯁꯪꯐꯝ ꯂꯥꯛꯄꯤꯔꯦ ꯏꯅꯥꯎꯒꯤ ꯑꯅꯧ ꯑꯅꯧꯕ ꯌꯨꯝꯕꯥꯜꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯌꯥꯝ ꯑꯣꯀꯦ ꯌꯥꯝ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯋꯥꯅ ꯉꯥꯏꯔꯦ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯑꯣꯀꯦ ꯆꯦꯆꯦ ꯆꯥꯟꯗꯅꯤ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯃꯣꯔꯅꯤꯡꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯉꯔꯥꯡꯁꯤꯃ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯅꯍꯥꯟꯒꯤ ꯍꯪꯕꯤꯔꯛꯄ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯅꯨꯃꯤꯠ ꯃꯄꯨꯡ ꯑꯣꯏꯅ ꯖꯣꯇꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯔꯥꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯑꯉꯥꯟꯕꯗ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦꯅ ꯍꯥꯏꯔꯒ ꯉꯔꯥꯡꯒꯤ ꯁ꯭ꯀꯨल ꯇꯥꯏꯃꯤꯡꯗ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯩꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯗ ꯐꯧ ꯍꯥꯞꯆꯤꯟꯒꯗꯕ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨ ꯑꯣꯜꯃꯣꯁ ꯊꯦꯡꯉꯦ ꯑꯗꯣ ꯀꯩꯗ ꯁꯣꯔꯤ ꯐꯧ ꯍꯥꯞꯆꯤꯟꯕꯒꯤ ꯇꯥꯟꯖꯥꯗꯣ ꯇꯧꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯦꯝꯃꯒ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯅ ꯁꯤꯡꯍꯥ ꯅꯨꯄꯤꯅ ꯃꯤꯅ ꯑꯗꯨꯒ ꯏꯄꯣꯛ ꯊꯥꯅ ꯅꯕꯦꯝꯕꯔ ꯉꯥꯛꯇꯅꯤ ꯃꯄꯣꯛ ꯊꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯖꯤꯃꯤꯅꯥ ꯑꯗꯨꯒ
ꯔꯥꯁꯤꯒꯤ ꯗꯨꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕ ꯌꯥꯗꯕ ꯌꯦꯡꯕ ꯌꯥꯗꯕ ꯈꯔ ꯂꯩ ꯑꯗꯨꯅꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯅꯨꯄꯥꯅ ꯊꯣꯏ ꯁꯣꯏꯕꯝ ꯅꯨꯄꯥꯅ ꯏꯉꯥ ꯅꯨꯄꯤꯅ ꯄꯣꯏꯅꯨ ꯄꯣꯛꯁꯦ ꯄꯣꯛ ꯊꯥꯒꯤꯗꯤ ꯃꯄꯣꯛ ꯊꯥꯒꯤꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯔꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯦꯡꯒꯗꯕꯅꯤ ꯁꯤꯁꯦ ꯁꯒꯣꯜꯁꯦꯝ ꯅꯨꯄꯥꯒꯤꯅ ꯁꯤꯡꯍ ꯔꯥꯁꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯀꯔꯀꯠ ꯔꯥꯁꯤ ꯑꯁꯤ ꯆꯥꯟꯅꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯌꯥꯝꯗ ꯀꯩꯝꯇ ꯍꯥꯏꯖꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯔꯥꯁꯤꯒꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯋꯥꯔꯧꯕꯤꯅꯣ ꯍꯥꯏꯗꯤ ꯑꯐꯕ ꯂꯩꯔꯝꯃꯒꯁꯨ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯃꯍꯤ ꯃꯅꯥꯏ ꯆꯝꯕꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯕꯅꯤꯅ ꯌꯥꯔꯤꯕꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯗ ꯔꯥꯁꯤꯒꯤꯁꯤꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯦꯛꯁꯦꯞ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯑꯗꯨꯈꯛ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯋꯥꯆꯞꯇ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯋꯥꯆꯞꯀꯤ ꯃꯦꯁꯦꯖꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ 2000 ꯑꯕꯞꯁꯦ ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯗꯅ ꯏꯚꯟ ꯑꯣꯄꯟ ꯕꯨꯛ ꯇꯧꯕ ꯌꯥꯗꯅ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯏꯅꯥꯎꯁꯦ ꯑꯩꯗꯤ ꯄꯥꯔꯁꯣꯅꯦꯜꯂꯤ ꯎꯅꯅꯤꯡꯉꯦ ꯑꯗꯨꯒ ꯑꯥꯔꯇꯤꯀꯜꯒꯨꯝꯕ ꯑꯣꯏꯅ ꯑꯣꯀꯦ ꯑꯥꯔꯇꯤꯀꯜꯒꯨꯝꯕ ꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯏꯃꯣꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯆꯤꯆꯦ ꯆꯥꯟꯗꯅꯤ ꯑꯩ ꯄꯤꯖꯔꯛꯀꯦ ꯅꯝꯕꯔ ꯑꯩ ꯍꯥꯟꯅꯁꯨ ꯃꯌꯥꯝꯗ ꯄꯤꯖꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯆꯤꯆꯦꯒꯤꯗꯃꯛꯇ 700-59-833-96 ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ 700-59-833-96 ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯁꯤꯁꯦ ꯃꯊꯪꯗ ꯇꯣꯝꯕꯤꯁꯅꯥ ꯈꯣꯏꯁꯅꯥꯝ ꯅꯨꯄꯥꯅ ꯂꯥꯡꯕꯟ ꯅꯨꯄꯤꯒꯤꯅ ꯍꯤꯌꯥꯡꯒꯩ ꯑꯅꯤꯁꯦ ꯆꯥꯟꯅꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯥꯁꯤꯒ ꯃꯄꯣꯛ ꯅꯨꯃꯤꯠꯀꯕꯨ ꯆꯥꯟꯅꯔꯒꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯦ ꯖꯃꯨꯅꯥ ꯁꯤꯡꯍ ꯀꯀꯥ ꯀꯦ ꯖꯃꯨꯅꯥ ꯁꯤꯡꯍ ꯑꯃꯨꯛ ꯂꯦꯡꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥ ꯅꯨꯄꯥꯅ ꯏꯉꯥ ꯅꯨꯄꯤꯅ ꯊꯧꯕꯥꯜꯁꯦ ꯂꯧꯅꯕ ꯀꯩ ꯀꯥꯏꯒꯦ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯕꯨ ꯐꯔꯒꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯏꯔꯣꯝ ꯅꯥꯍꯨꯝ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯌꯥꯝ ꯐꯩ ꯔꯥꯍꯨꯜ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅ ꯋꯥꯔꯧꯕꯤꯅꯣ ꯑꯁꯤ ꯇꯥꯍꯧꯗꯕꯁꯨ ꯌꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯕꯅꯦ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯝꯕꯅꯦꯜꯗ ꯍꯥꯞꯆꯔꯤꯕ ꯐꯣꯇꯣꯗꯣ ꯉꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯒ ꯑꯝꯇ ꯎꯅꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯥꯏꯠꯇ ꯉꯁꯤꯁꯤ ꯆꯠꯄ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯆꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯆꯠꯂꯒ ꯎꯅꯖꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕ ꯉꯝꯖꯔꯝꯃꯦ ꯃꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯀꯌꯥꯗ ꯑꯃꯨꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯆꯥꯎꯅ ꯊꯥꯖꯖꯕ ꯑꯃ ꯂꯩꯖꯩ ꯃꯔꯝ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯍꯥꯏꯇꯥꯔꯦ 70059 ꯑꯣꯀꯦ ꯆꯤꯆꯦ 70059-833 ꯍꯥꯏꯕꯅꯦ 83396 ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯏꯠ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯂꯥꯏꯠ ꯈꯔ ꯅꯝꯕꯤꯔꯗꯤ ꯑꯗꯨꯃꯛ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕꯤꯔꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯛ ꯂꯧꯖꯒꯦ ꯂꯥꯏꯠ ꯑꯅꯤꯈꯛ ꯇꯧꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯀꯅꯥ ꯀꯅꯥ ꯌꯦꯡꯂꯒꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯈꯪꯖꯅꯕ ꯆꯤꯆꯦ ꯁꯒꯣꯜꯁꯦꯟ ꯅꯨꯄꯥꯒꯤꯅ ꯏꯉꯥ ꯅꯨꯄꯤꯒꯤꯅ ꯋꯥꯛꯆꯤꯡ ꯑꯁꯤꯗꯤ ꯂꯧꯅꯕ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯄꯣꯛ ꯊꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯨꯃꯤꯠꯇꯨꯅꯤꯀꯣ ꯅꯨꯃꯤꯠꯇ ꯄꯛꯅꯕ ꯄꯛꯅꯗꯕꯗꯨꯅꯦ ꯅꯣꯡꯖꯝ ꯍꯦꯝꯕ ꯀꯀꯥ ꯅꯨꯄꯥꯅ ꯋꯥꯛꯆꯤꯡ ꯅꯨꯄꯤꯅ ꯏꯉꯦꯟ ꯑꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯤꯁꯨ ꯊꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯁꯨꯝ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯂꯥꯏꯠ ꯑꯅꯤ ꯐꯥꯎꯗꯤ ꯇꯧꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯤ ꯃꯄꯨꯡ ꯐꯥꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯔꯝꯁꯦ ꯃꯦꯁꯦꯖꯁꯨ ꯌꯥꯝ ꯇꯣꯛꯈꯤꯕ ꯑꯗꯨꯒ ꯍꯪꯉꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯅꯁꯨ ꯂꯥꯏꯔꯤꯛꯇ ꯂꯣꯏꯅꯃꯛ ꯕꯥꯏꯍꯥꯔꯠ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯗꯒꯤ ꯌꯦꯡꯗꯕ ꯌꯥꯗꯕꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡ ꯌꯦꯡꯕ ꯌꯥꯗꯕ ꯈꯔ ꯍꯦꯛ ꯂꯩꯕ ꯃꯌꯥꯝꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯁꯨ ꯑꯗꯨꯅ ꯑꯣꯀꯦ ꯑꯗꯨꯅ you can't see me salmon kins okay salmon kins
Once again, it's nice to meet you. Welcome back to my channel. Message sama lakpire. Larik paraga sungkau kaudunaba mantra amata habiu as. Okay, adugi mantra tu isinau personal na phajana unarase. Larik ko phajana to ina paraga di thoina kaudabane dugu mapung phana padragadi pabada mayek singna padraba concentration lawna pabidragadi kaubada dumu lakane hasi thamjage. aduga mapung oina ai mayamgi message tu mamang daina mayamgi apam su dum phongdo piro ai pk gi pokhum haiduna matam am thamjagi myamna hujik ai gi leriba whatsapp tu leriba amadi ai gi youtube account na leriba message me amji masi reply pi bagi tanja do pk gi pokhum nu makha mu chatha jarak sira hai bisi jo mayamgi apam pam tu su dum ai pamjai adu aina pangtok tore harga mayamna yengbiningdragadi mayamna pambidragadi toina adugi value su leidabra na khanjaba aduna mayamgi apam pam su dum khanaminere harga soidena muki pangthokminase ai tasena ngasi hujikse kuidri lamidongdagi halakose lamidongdagi halai harga mayamga ngahtang oina unahobagi tanjado longminage haduna ai live stream da ngasi mayamda kulo tamjabane ado yam khre message aina hujik fol hangdokku ngamdabadagi hangdoklagaso hangdokliba khreisiso aina makhoi reply si mapung phana pi ngamdaba adu handana message amu kya amala hai askarino ai gi keno sit kemta lakbidraba ai gi reply kem pibirakti ai gi damta kem jing bidraba haibi singba mayam lakbasina maram oraga ingonda somda aina wajari sidi mayam so ubidabagi keno maso hoi pawdi phongadabagi ne aduna kajitang aingondasu hena nuwaijadaba haibadi mayamna aibu kari khalamgadage mayamna aibu nuwairamaroidra haibisigi mayam singsida adum yam wakan yam nuwaijadaba wajabam lei jamuna singha kakan pana sunday nupigina tuesday lona gari patabage sunday monday tuesday suppose one khabai tai khabai taragadi khabai tai imungdu kaina dumaina hainaba lei aduna masi mati jamuna singha kya fabu oide haibisi mai thamjage okay gambir mummy okay mamma se lai se amathak lai thokre aduna ne ai lepasu lepsake aduga khanga la su yabri yani okay mathangdi sms mayam dugi pokum pibagi blog oina semse aduso khanabe yam nuaijai aduga adu khaki khumbagi nataba ai atopagi kanosu hanadi mathang manaw naina mayam dai adu nuti gi amam semang ngamna hanajab gena di khanjabane adu ngasi dagi horaga ngarang ai gi video thagasumdagi mayamgi apamba aidi aina thagasjari dudagi matungina mayamna ai gi unaningbagi message amadi call tawbirakpuna maram oraga ina chalob jaga da lambi thogu makai ngasi changjaraga khara unajabane aduna video se sema nangjadi haijabane ina haijabde aduna video sema nangdabduna mayam kari khalamgadege ngasi live stream jo tawbirakpune mathang nangadi blog so semgani aduga live stream jo dum tawraga mayapun unagi se okay aduga okay ramon lere kai sam thoibi hi mayam okay hi mayam hargadi hi mayam yam hi gan dai khoi isandu amuk man khibdare adu ai isan nate ibung orongani aduna hoi mayam haijarage thank you okay khara sumbai se semase ado ai hujik leminare kari torog kokani chanjamna kano do ai gi number dak tongana wari sanasi angana matamda wari sanasi ai number du khangbiramagani adu number du save tawsinbiro aduga kona wari fana sanarase yengbi yabo makhara legani longjam hemba gabu ngasi gi kari mathel sabirake gabo ai yendem iron message yendem iron ba okay ding de komya sorry nanti semjarake ma'am yaam ding de ai kano se mamma kra mamam do male
ꯀꯩꯝꯇ ꯌꯦꯡꯖꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧ ꯕꯤꯕ ꯌꯥꯗꯦ ꯁꯤ ꯀꯩꯅꯣꯁꯦ ꯃꯝꯕꯁꯤꯗ ꯑꯝꯇ ꯁꯦꯝꯖꯒꯦ ꯑꯩ ꯂꯥꯏꯠꯁꯤ ꯈꯤꯇꯪ ꯁꯦꯝꯖꯧ ꯅꯪꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯅꯣꯏ ꯋꯥꯍꯦꯡꯕꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯦꯁꯦꯖꯁꯤ ꯌꯦꯡꯕ ꯌꯥꯎ ꯌꯦꯡꯗꯕ ꯌꯥꯎ ꯑꯗꯨꯅ ꯇꯧꯕꯅꯤꯅ ꯑꯣꯀꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖꯁꯤ ꯀꯤ ꯉꯥꯛꯇ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯕ ꯄꯥꯝꯃꯤ ꯑꯣꯀꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯔꯛꯀꯦ ꯃꯦꯁꯦꯖ ꯃꯌꯥꯝꯗꯒꯤ ꯕ꯭ꯂꯣꯛ ꯑꯩ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯗꯨꯝ ꯑꯩ ꯄꯥꯡꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯔꯣ ꯑꯩ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯃꯛ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯩꯁꯥꯝ ꯊꯣꯏꯕꯤꯗꯨꯗ ꯑꯩꯈꯣꯏ ꯃꯦꯝꯕꯔꯈꯩꯗꯤ ꯑꯩ ꯂꯥꯛꯑꯅꯤ ꯑꯣꯀꯦ 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 ꯑꯩ ꯂꯥꯛꯑꯦꯅ ꯇꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔꯈꯩꯗ ꯑꯩ ꯂꯥꯛꯑꯦꯅ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯕꯤꯔꯤꯅꯣ ꯑꯩ ꯂꯥꯛꯑꯦꯅ ꯇꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ओके किसम तोपी देन नौपी लेमजम लेरे अदोमगी प्रोग्राम ताबदा अदुकी मतिक कानाबा फंगजै ताबदा अदुकी मतिक नुंगाइजै थैंक यू नौबी लेमजम मयामना सुमाइना थागतपिरकपा अमदि थागतपिरकपदा नतना करेहनी सजेशन पिबिरकपा देन फीडबैक पिबिरकपा मयामसिना आइगी पांगन थोंना हाबिबनी अꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕꯁꯨ ꯅꯠꯇꯦ ꯆꯨꯝꯅꯈꯛꯀꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯈꯔ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯄꯤꯖꯈꯤꯕ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯈꯔ ꯂꯩꯕꯁꯤꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤ ꯃꯌꯦꯛꯁꯤ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯄ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ओके मैम लाइट खर नंबिरो अदुगा आई लाइट खितंग गाना अमता सेमजगेको मैम सेकेंड अमतंग वरौबीबा यादे अदुगा अदुम उनसे आई खितंग वांखलनजगे खुदक्ति हलक्पगा खुदक्ता सेमगिबना मरम ओरगा आई मपुंग फाना खितंग सेमजहौद्रबा हायतारे लाइट खितंग वांगा लेथोक्रे अदुना ओके ओके आई दम हाइजरके को इचन ड्रेस मा आई लाइट खितंग गादा अमता सेमजगे मिनिट अमतंग मैम वरौबीबा यादे ngan bro ma'am okay ai hajarage nupina thursday nupa friday habine masi kitang chana bo wa le kitang nate fajana chana dre nupa nupi ani sung thok naram taragadi chap cha gadabani nam fagadabani habsi tamjage resma kuman du kisam thobi aigi noba oibanina sak taksabani okay 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 jan tobi ong sai gi message tu makhane ko yam nungaijai yam nungaijai एदा के कोई इचन के साम थोइबी एगी अनोबा व्यूअर हमदे सब्सक्राइबर इमोदा मेसेज याम तोइना हनति इबिरकुने वहंग एगी चन कोइना हंगरक वहंग क्या सो इ मपुंग फाना पकुम खुंबा नंगजरिबिना दु मयाम दुगी वरी निंग साइड के एने थमजरिबा मयाम से अदुना हौजिक मम्ब्रा मैम ऐसे थबक चलरगा इंग लाप खरा लुम जगह अम खरा सागत जगह अम सुम लेजबनी मथक्ता सुम नाकन की का अमदना अंगांसिंग लेरिबा का ओइबा बोरिंग गे सिना अंगांग थमद्रिबा थमगदबा का अदुदा इने बि लेजेसे अदुना खितंग लाइट फिट तौबसि खितंग वाटि हायतारे हाना इने तौजबा का दौदि खर नुमाइजबने ओके हजिक अदुना एखोय मयामना पाम्बीबगी मतुंग इना आई सोइदनमकी मयामगी मेसेज रिप्लाई की दमक रिप्लाई की ओइना ब्लॉग से तांकक नाइना सेमजरके अदुगा निंसिंग जनिंगो मना यम सांग सेमबदी यारोइदबना मरम ओरगा
Sambi Ningthojam Nupina Sunday Nupana Friday si sana bro Sunday Monday Tuesday Wednesday Thursday Friday sorry yam chane chane yam ji thamjage okay kana ge no jikido oh Sambi Ningthojam gido chane yam ji thamjage okay aduna message mayam gi message to reply so de dum ki ai tangkak nai na oina tawrisira mayam du de tangkak nai na dum ai tawjina bo hona ja ke du sometimes live stream da so koi gi khara thuna bagi damakta live stream da so dum mayam gi kano se reply dum mapung phana pina ba hujik pok so ji message si ai gi gano da lak lepri WhatsApp ta aduna Jimina Naurem adum toina live se to biro o yam nuai jai ta su yam na fang jai thank you Jimina Naurem ai nuti gi toro adum ne hakte mami picture leng birak le welcome back to my channel mami picture nice to meet you nupa na Saturday nupi na Friday chana bra yeng bio yam chana yam fai mami picture ngasi yam chana ba mai bire aduna mayamgi mioi bu mo pok matam da mayamgi kargum khra dengdi tawjera ma pamje ai kai mata pesa paije te kai te leje te imung yam wana leje imung am suai tabu maram chadana mingo de chen pangtan tan ba pesa pangtan tan na ba hingbu de gi humang mama ne hingje ga do bane adubo humang mama ne hinga so hingdra so ai mioi bu mo po ga di kanagumba kharaги kaigumba kharadangdi torumgadabane habisi igi thamoida igi wakanonda leiba adugumba amaka leibina maram oraga igi kananaba lawge khoti habigi damukta YouTube semjaba natte toputabu igi YouTube sida mayamna support tobiriba mayamna aibo khangbiba masine khangbiba sine matam amada igi YouTube se hangerobudagi karigum khara man kana phangre mana karigum khara kana phangre aidi karigum khara kana phange kaina pothaminasi khangminasi pk bo matam khudimukte ningsingbiba masine channel si hangerobagi damukte ina nuwaijaba aigi penjaba haido si oidrine aduna hingingi matam si matam khudimukte di mayamgi karigum khara de muk tawjaramge aduga aina senguk chaningba mana mayamga khuti yengbugi mayam kan haibire matum tang details matam khara gi ningonda kitang tawge higiro ai yadaba maram khara lei adunani orawi piyate adun ato pa makhaidi tanaba yaba khangminaba yaba makhaidi adum tawminase tanase khangminase habisi thamjage duga kanose sagi marak marakta kargumba aina message si yamanbana maram oraga khudakki na hay anganbada yengba haise aina sangba timing da hek phone tawbiroksu dum yawe phone tawbirokpa singduna khudakta sum yengba nangsu dum yawe adusu phone tawbirokpa haraga so ai phone torok mayamna phone toroga hangnabagi matam se mai thamjesera hainso adum khanjaribane masi mayamgi waklon so habiro wilemajam nungtigi pung kaya kaya da live tawke adum matanga habiramu okay aduga tanja se khangjadabagi hangbane Sandiduna Habiram. Okay, now Williamism, Hijage, I Nutigi to Gredo Torgani, Mayamgi, Apamagi Matung in Tor Matam Kratorome, Matam Kratoramadagi, Matam Kram Lebre, the Dawahang Matahang Jagi Hangbio, Kesam Toibi. Okay, now Williamism, Nutigi Punktaret, live stream Torome, Piki Pokumina, Mayam Hambirakpa, Duga, Piki, the Pokum Pija by the Pokum Pija by 6. Punktaret was a Punktaret Matam Se Mayam, the Tabak Tonava timing or Vidagi. Khajitang mapung phabaso watpa live stream sida aduga mayamji yeng hungdaba kya am leibidagi matam khara lebuga karamba kana tawsige khana matamna hujikse aina anak nonini sida live stream khara tawjeri si pung mapan gi matamda adum tawbune pung mapan gi matam sida adum mayamga unabugi tanjado digi kayung kana pung nipan khai matamda si pungsing amadi lebuga tawse pung mapan da borso adum tawmina se habisi bisu kaide adu ayam matamda pung mapan sida adum tawrani habisi matam jage aduna yamba nupa nupi sak samin na ba yadabagi topic to kamaina tawkhrage
ꯃꯗꯨ ꯃꯃꯤ ꯄꯤꯛꯆꯔ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯑꯒꯦ ꯍꯥꯏꯗꯤ ꯅꯍꯥꯟꯁꯤ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦꯅ ꯇꯧꯕꯁꯤ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯅ ꯑꯩ ꯍꯥꯏꯕ ꯅꯪꯖꯗ꯭ꯔꯕ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯣꯟꯁꯨ ꯑꯃꯨꯛ ꯃꯩ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡ ꯂꯩꯈꯤꯕꯗꯒꯤ ꯑꯗꯨꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯒꯦ ꯃꯇꯝꯗꯨꯗ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯩꯔꯅꯤꯅ ꯈꯟꯖꯔꯒ ꯁꯣꯔꯤ ꯑꯗꯨꯒ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯒꯦ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯖꯔꯕꯅꯦ ꯑꯗꯨꯅ ꯂꯥꯏꯐꯇ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯁꯥꯡꯅꯁꯨ ꯍꯥꯏꯅꯤꯡꯕ ꯈꯔ ꯂꯩꯕꯗꯣ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯒꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯜꯍꯧꯗ꯭ꯔꯒꯗꯤ ꯃꯦꯁꯦꯖꯇꯨ ꯃꯊꯪ ꯌꯧꯈꯤꯗꯕꯅꯤꯅ ꯑꯗꯨ ꯅꯍꯥꯟꯒꯤ ꯑꯩ ꯑꯗꯨꯒꯤꯗꯃꯛ ꯇꯧꯖꯒꯦꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯕꯅꯦ ꯑꯗꯨꯕꯨ ꯉꯝꯖꯈꯤꯗ꯭ꯔꯤ ꯉꯝꯗꯕꯁꯤ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯨꯝ ꯁꯦꯝꯖꯔꯛꯑꯒꯦ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯍꯥꯏꯕꯁꯤ ꯃꯃꯤ ꯄꯤꯛꯆꯔ ꯊꯝꯖꯒꯦ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯇꯥꯡꯗꯨꯒꯤꯁꯨ ꯈꯤꯇꯪ ꯑꯩ ꯑꯗꯨꯝ ꯁꯝꯖꯒꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯃꯃꯥꯡꯉꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔꯇꯪ ꯑꯩ ꯊꯝꯖꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡ ꯑꯃꯗꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯇꯝ ꯑꯃꯗ ꯆꯠꯅꯔꯝꯕ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯨꯗꯤꯡꯃꯛ ꯃꯥꯡꯅꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯝꯃꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯁꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯁꯤꯡꯗꯣ ꯉꯁꯤ ꯃꯥꯡꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌా ꯑꯃ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯃꯇꯝ ꯑꯃꯗ ꯃꯧ ꯑꯃꯅ ꯑꯩ ꯁꯤꯗꯤ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯃꯧ ꯑꯃꯅ ꯃꯥꯒꯤ ꯃꯆꯩ ꯑꯃꯗꯤ ꯃꯀꯨꯕꯣꯛꯄꯨ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯆꯠꯂꯝꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯂꯩꯅꯔꯛꯇ꯭ꯔꯦ ꯃꯤꯡꯒꯧ ꯊꯥꯀꯧꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯁꯣꯏꯅꯔꯛꯂꯦ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯕꯨꯁꯨ ꯃꯆꯦ ꯀꯥꯏꯅ ꯀꯧꯈꯠꯅꯔꯛꯏꯕ ꯏꯆꯦ ꯀꯥꯏꯅ ꯀꯧꯈꯠꯅꯔꯛꯏꯕ ꯑꯗꯩ ꯃꯆꯩꯗ ꯇꯥꯃꯣ ꯀꯧꯈꯠꯅꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯤꯡꯒꯧꯗꯒꯤ ꯀꯔꯤꯝꯇ ꯈꯟꯅꯔꯛꯇꯕ ꯍꯧꯖꯤꯛꯇꯤ ꯊꯛꯁꯤ ꯈꯥꯁꯤꯗꯁꯨ ꯌꯥꯝꯅ ꯀꯥꯏꯅꯔꯛꯄ ꯑꯃꯗꯤ ꯇꯥꯍꯩ ꯎꯍꯩꯗꯕ ꯀꯌꯥ ꯑꯃꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯇꯥꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯟꯕꯅꯤ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯝꯃꯃꯛ ꯉꯝꯗꯕ ꯇꯥꯔꯒꯁꯨ 150 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛꯇꯤ 10 ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 10 ꯐꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅꯦ ꯆꯠꯅꯔꯤꯕ ꯑꯑꯣꯟꯕꯅꯦ ꯀꯥꯏꯅ ꯇꯧꯅꯔꯤꯁꯤꯗꯒꯤ ꯀꯩꯗꯧꯔꯦ ꯑꯗꯨ ꯇꯧꯕꯗ ꯍꯦꯛ ꯈꯟꯊꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯗꯦꯕ ꯀꯔꯝ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯑꯩ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯊꯧꯁꯥꯗꯕ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯉꯩꯗ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨꯒꯤ ꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯅꯦꯕ ꯑꯦꯅꯤ ꯑꯣꯀꯦꯖꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯅꯤꯌꯥ ꯗꯗꯥ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯄꯣꯛꯄꯁꯦ ꯆꯥꯟꯅꯕ꯭ꯔꯥ ꯑꯣꯀꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯑꯗꯣ ꯈꯔ ꯆꯥꯟꯅꯗ꯭ꯔꯦ ꯁꯣꯅꯤꯌꯥꯗꯨꯃꯗꯤ ꯔꯦꯁꯃꯥ ꯈꯨꯃꯟ ꯌꯥꯝꯅ ꯐꯖꯕ ꯋꯥꯅꯤ ꯌꯥꯏꯐꯔꯦ ꯑꯗꯨꯅ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ ꯖꯥꯟꯀꯤꯅꯥꯠ ꯋꯥꯍꯦꯡꯕꯝ ꯕ꯭ꯔꯗꯔ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕ꯭ꯔꯥ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯎꯅꯖꯔꯒ ꯃꯌꯥꯝꯒ ꯎꯅꯖꯕꯅꯤ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯆꯠꯂꯨꯔꯦ ꯂꯥꯡꯃꯩꯗꯣꯡ ꯌꯧꯔꯨꯔꯦ ꯂꯥꯡꯃꯩꯗꯣꯡꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯊꯣꯛꯄꯒ ꯃꯌꯥꯝꯒ ꯎꯅꯕꯅꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯍꯣꯏ ꯀꯔ ꯂꯩꯇꯦ ꯑꯣꯀꯦ ꯏꯆꯟ ꯊꯣꯏꯕꯤꯒꯤꯁꯤ ꯅꯨꯄꯤꯒꯤ ꯉꯥꯛꯇ ꯍꯥꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥꯒꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯃꯇꯪ ꯑꯃꯨꯛꯀ ꯌꯦꯡꯕꯤꯔꯣ ꯆꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯤ ꯇꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯋꯨꯃꯦꯟ ꯋꯦꯜꯊ ꯑꯦꯟ ꯋꯥꯏꯟ are the origin of crisis haina asisu kanana hoye women na hogane aigi wakalone ko sidi mayam waro bibi ade adum khangminase haibagi tanaminase haibagi topic si sum aina hodokjabane asigi keno si topic ai mathang ng pujaraktoine women wealth and wine are the origin of crisis haina mahabharat ki matamde horo natraga any matam koi mamangai gi lerme wari sing sidem gi matamda crisis mayam ji kadai degi lakane hai matamda nupi degi lakane mathangda landagi lakane
ꯂꯟ ꯊꯨꯝꯗꯒꯤ ꯂꯥꯛꯀꯅꯤ ꯃꯊꯪꯗ wine women wealth and wine ꯍꯥꯏꯕꯅꯤ ꯖꯥꯀꯤꯅꯥꯠ ꯋꯥꯍꯦꯡꯕꯝ ꯕ꯭ꯔꯗꯔꯒꯤ ꯌꯨꯝꯁꯦ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯍꯩꯔꯣꯛꯇꯒꯤꯅꯦ ꯖꯥꯀꯤꯅꯥꯠ ꯍꯩꯔꯣꯛꯇꯒꯤꯅꯦ ꯑꯩ ꯌꯨꯝꯁꯦ ꯑꯗꯨꯅ women wealth and wine are the origin of crisis ꯅꯨꯄꯤꯅꯦ ꯂꯟ ꯊꯨꯝꯅꯦ ꯑꯃꯗꯤ ꯌꯨꯅꯦ that means ꯅꯤꯁꯥꯅꯦ ꯃꯁꯤꯅ crisis ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯔꯤꯁꯦ ꯊꯧꯅꯥꯎꯖꯝ victoria welcome back to my channel ꯗꯗꯥ ꯑꯅꯧ ꯑꯅꯧꯕ ꯌꯨꯝꯕꯥꯂꯣꯟꯒꯤ ꯋꯥꯐꯝꯁꯤꯡ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯕꯅꯦ ꯑꯗꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯊꯕꯛ ꯃꯌꯥꯝꯁꯤ ꯑꯆꯤꯟꯕꯁꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯆꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯩꯖꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯃꯌꯥꯝ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝꯗ ꯌꯦꯡꯕ ꯌꯥꯝ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯀꯩꯁꯥꯝꯊꯣꯏꯕꯤ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯍꯥꯏꯕ ꯆꯥꯅꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯣꯀꯦ ꯀꯩꯁꯥꯝꯊꯣꯏꯕꯤ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯌꯥꯝꯅ ꯆꯥꯅꯩ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯗꯨ ꯑꯣꯏ ꯀꯩꯁꯥꯝꯊꯣꯏꯕꯤ ꯁꯣꯅꯤꯌꯥ ꯗꯗꯥ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯗꯨ ꯌꯥꯝ ꯆꯥꯅꯩ ꯁꯣꯅꯤꯌꯥ ꯑꯣꯀே ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯗꯣ ꯌꯦꯡꯕꯤ ꯂꯥꯏꯠꯇꯤ ꯅꯝꯕꯤꯗꯦꯗ ꯂꯥꯏꯠꯁꯦ ꯌꯥꯝ ꯋꯥꯠꯈ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯇꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝꯅ ꯂꯥꯏꯠꯁꯤ ꯆꯠꯀ ꯅꯝꯕꯤꯔꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯦ ꯑꯗꯒꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯛ ꯌꯦꯡꯖꯔꯤ ꯍꯥꯏꯅ ꯑꯩ ꯈꯪꯖꯗꯣꯏꯅꯦ ꯑꯩ ꯈꯛꯇꯅ ꯄꯉꯥꯡ ꯉꯥꯡ ꯂꯩꯔꯒꯗꯤ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯗꯕ ꯎꯅꯤꯡꯗꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯈꯜ ꯃꯈꯜꯅꯦ ꯑꯗꯨ ꯕꯣꯔꯥ ꯑꯃ ꯂꯧꯔꯨꯕ ꯀꯥꯟꯗ ꯇꯤꯟ ꯆꯪꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯥꯅ ꯇꯥꯕꯅꯦ ꯗꯗꯥ ꯑꯃꯇꯒ ꯍꯪꯖꯒꯦ ꯍꯪꯕꯤꯌꯨꯅꯦ ꯊꯣꯏꯕꯤ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯍꯪꯕꯤꯌꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯃꯌꯥꯝꯒꯤ ꯈꯨꯝꯖꯔꯒꯦꯅ ꯉꯥꯏꯅꯔꯤꯅꯦ ꯑꯗꯨꯅ ꯑꯂꯨ ꯕꯣꯔꯥ ꯑꯃ ꯂꯧꯕꯗ ꯇꯤꯟ ꯆꯪꯕ ꯈꯔ ꯌꯥꯎꯅꯤ ꯇꯤꯜꯍꯧ ꯕꯣꯔꯥ ꯑꯃ ꯂꯧꯕꯗ ꯇꯤꯟ ꯆꯪꯕ ꯈꯔ ꯌꯥꯎꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯏ ꯃꯌꯥꯝꯗ ꯁꯤ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯖꯕ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯏꯁꯃꯥꯅ ꯉꯥꯡꯖ ꯁꯥꯔꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯈꯟꯗꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯐꯝ ꯊꯣꯛꯄ ꯁꯤꯗꯤ ꯑꯗꯨꯝ ꯄꯤꯖꯒꯦ ꯍꯥꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯇꯥꯕꯤꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯇꯥꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯣꯏ ꯇꯥꯕꯤꯔꯁꯨ ꯍꯥꯏꯖꯔꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯆꯠꯄꯤꯌꯨ ꯇꯧꯕꯤꯌꯨ ꯇꯧꯕꯇꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯨꯃꯛ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯦ ꯋꯥ ꯌꯥꯝ ꯌꯥꯜꯂꯒꯗꯤ ꯆꯤꯡꯊꯣꯛꯄ ꯋꯥꯏ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯅ ꯋꯥ ꯃꯌꯥꯝ ꯌꯥꯟꯖꯕ ꯇꯥꯔꯒꯁꯨ ꯑꯩ ꯁꯨꯝ ꯆꯤꯡꯊꯣꯛꯆꯒꯦ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯄꯗ ꯈꯖꯤꯛ ꯈꯖꯤꯛ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯏꯊꯟꯇ ꯆꯤꯡꯊꯣꯛꯄꯗꯣ ꯉꯝꯅꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯔꯤꯅꯤ ꯀꯥꯏꯅ ꯂꯩꯖꯔꯤꯁꯤ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯆꯪꯉꯤ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯆꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯁꯨ ꯃꯤꯑꯣꯏꯕꯁꯤ ꯉꯥꯡꯉꯤ ꯃꯈꯩꯁꯨ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉ ꯆꯤꯡꯊꯣꯛꯄ ꯋꯥꯍꯩꯁꯨ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯉꯥꯡꯉꯛꯄ ꯀꯥꯟꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯅꯪꯒꯤꯗ ꯑꯗꯨ ꯍꯥꯏꯔꯒꯅꯤ ꯍꯦꯟꯅ ꯐꯖꯅꯤ ꯑꯗꯨ ꯍꯥꯏꯔꯝꯃꯗꯤ ꯍꯦꯟꯅ ꯐꯖꯅꯤꯅꯦ ꯍꯥꯏꯕꯒꯤ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟꯁꯤꯅꯤ ꯑꯩꯅ ꯈꯧꯔꯥꯡ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯏꯔꯤꯁꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕꯁꯤꯗꯤ ꯀꯥꯏꯅ ꯌꯥꯎꯗꯕꯒꯤ ꯇꯧꯋꯦ ꯁꯣꯏꯗꯕꯒꯤꯔ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯆꯥꯟꯕꯤ ꯅꯤꯡꯊꯧꯖꯝ ꯏꯕꯨꯡ ꯁꯟꯗꯦ ꯄꯣꯛꯄ ꯅꯨꯄꯤ ꯁꯟꯗꯦ ꯄꯣꯛꯄ ꯅꯨꯄꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯆꯥꯅꯕ ꯖꯒꯥ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯁꯟꯗꯦ ꯄꯣꯛꯄ ꯅꯨꯄꯤꯒꯤ ꯍꯥꯏꯔꯤꯔꯥ ꯀꯔꯤꯅꯣ ꯑꯗꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯖꯥꯟꯀꯤꯅꯥꯠ ꯋꯥꯍꯦꯡꯕꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯗꯔ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯖꯩ ब्रदरꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯊꯦꯡꯛ ꯌꯨ ꯖꯥꯟꯀꯤꯅꯥꯠ ꯔꯦꯁꯃꯥ ꯀꯃꯟ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯥꯅ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯗꯨꯃ ꯑꯐꯕ ꯑꯣꯏꯗꯦ ꯔꯦꯁꯃꯥ ꯈꯨꯃꯟ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯕꯣ ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯁ꯭ꯀꯨꯜꯗ ꯉꯁꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕꯗꯨꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝ ꯆꯪꯉꯝꯗꯅ ꯃꯌꯥꯝꯅ ꯀꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯖꯒꯥꯗꯣ ꯑꯗꯨꯝ ꯁꯥꯏꯗ ꯆꯠꯄꯗꯒꯤ ꯉꯁꯤꯁꯨ ꯎꯅꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯔꯝꯕ ꯑꯋꯥꯕ ꯈꯔ ꯂꯩꯖꯔꯝꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯝꯕ ꯉꯝꯕꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯂꯩꯖꯩ ꯀꯩꯁꯥꯝ ꯀꯦꯁꯣ ꯃꯩꯇꯩ ꯌꯥꯏꯐꯔꯦ ꯀꯩꯁꯥꯝ ꯀꯦꯁꯣ ꯑꯗꯨꯅ
ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯀꯁꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯁꯨꯝ ꯂꯧꯖꯕ ꯄꯥꯝꯖꯩ ꯑꯗꯨꯝ ꯇꯥꯏꯃꯤꯡ ꯌꯦꯡꯁꯤ ꯑꯗꯨ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯑꯩꯅ ꯍꯟꯗꯛ ꯑꯃ ꯁꯦꯝꯖꯈꯤꯑꯕ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯑꯦꯐ ꯑꯦꯝ ꯔꯦꯗꯤꯑꯣꯅ ꯃꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯈꯤꯕ ꯗꯥꯏꯃꯟ ꯑꯦꯐ ꯑꯦꯝꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯝꯇꯨ ꯁꯦꯡꯗꯣꯛꯄ ꯌꯥꯎꯖꯅ ꯂꯩꯖꯕ ꯈꯣꯡꯖꯣꯝꯗꯒꯤ ꯏꯃꯨꯡ ꯑꯃ ꯃꯦꯡꯖꯣꯜꯒꯤ ꯏꯃꯨꯡ ꯑꯃ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯃꯈꯛ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯃꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯊꯪ ꯖꯒꯥꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯗ ꯑꯩꯅ ꯋꯥ ꯑꯃꯈꯛꯇꯪ ꯍꯧꯗꯣꯛꯆꯕꯅꯦ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯀꯦꯀꯣ ꯖꯦꯝꯁꯟ ꯀꯛꯋꯥ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯤ ꯋꯦꯅꯁꯗꯦꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯥꯟꯅꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯋꯦꯅꯁꯗꯦ ꯑꯣꯏꯔꯗꯤ ꯊꯔꯁꯗꯦ ꯆꯥꯟꯅꯔꯅꯤ ꯑꯗꯒꯤ ꯁꯦꯇꯔꯗꯦ ꯆꯥꯟꯅꯔꯅꯤ ꯗꯦꯟ ꯑꯗꯨꯒ ꯃꯟꯗꯦꯁꯨ ꯆꯥꯟꯅꯔꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯥꯏꯔꯕꯗꯨꯕꯣ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯉꯗꯤ ꯑꯗꯨꯝ ꯀꯥꯎꯔꯛꯄ ꯌꯥꯎꯋꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯝꯕꯗꯨꯕꯣ ꯀꯅꯥꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯣꯀꯦ ꯅꯤꯡꯁꯤꯡꯖꯔꯦ ꯑꯗꯨꯒꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯍꯥꯡꯗꯣꯛꯆꯕꯅꯦ ꯃꯌꯥꯝ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯁꯤꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ PK ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯍꯥꯡꯗꯣꯛꯆꯩ ꯃꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯉꯝꯍꯧꯗꯕ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯌꯥꯗꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ ꯄꯥꯎꯒ ꯀꯩꯀꯥ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯀꯌꯥꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯊꯥꯒꯠꯆꯗꯨꯅ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯗꯨꯅ ꯉꯁꯤꯕꯨ ꯂꯥꯛꯑꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯈꯣꯡꯖꯣꯝꯒꯤ ꯃꯦꯡꯖꯣꯜ ꯏꯃꯨꯡꯁꯤꯗ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯥꯡꯉꯤꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ PKꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯕꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯅ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯄꯥꯝꯖꯗꯅ ꯑꯩꯅ ꯍꯧꯗꯣꯛꯆꯕꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯀꯔꯦꯁꯄꯣꯟꯗꯦꯟ ꯀꯩꯅꯣꯁꯤꯈꯤꯇꯪ ꯅꯦꯝꯕ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯆꯥꯡ ꯈꯤꯇꯪ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯄꯩꯁꯥ ꯖꯤꯔꯤꯗꯒꯤ ꯏꯆꯟ ꯑꯃ ꯑꯃꯗꯤ ꯅꯝꯕꯣꯜꯗꯒꯤ ꯏꯆꯟ ꯑꯃ ꯑꯃꯗꯤ ꯇꯦꯟꯊꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯒ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯑꯩ ꯂꯦꯡꯗꯅ ꯂꯩꯖꯕꯅꯦ ꯑꯣꯀꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣꯅꯦ ꯃꯦꯁꯦꯖ ꯀꯛꯄꯤꯔꯤꯗꯨꯕꯣ ꯑꯗꯨꯅ ꯁꯨꯝ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯔꯛ ꯃꯔꯛꯇ ꯑꯩ ꯐꯣꯟꯗ ꯀꯥꯞ ꯅꯠꯇꯅ ꯁꯨꯝ ꯑꯩ ꯁꯟꯗꯦꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯕꯖꯥꯔꯗ ꯍꯥꯏꯒꯠꯂꯛꯄꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯁꯤꯗ ꯃꯌꯥꯝꯒ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯌꯥꯝꯒ ꯈꯪꯅꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯣꯏꯅ ꯈꯪꯅꯕ ꯄꯥꯝꯃꯤ ꯈꯪꯅꯕ ꯃꯤꯟꯁ ꯃꯌꯥꯝꯒ ꯈꯪꯅꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤ ꯈꯪꯅꯔꯒꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯁꯨ ꯃꯇꯝ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯎꯅꯕ ꯈꯪꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯣꯏꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ PK ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯁꯤꯒꯨꯝꯕ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯪꯁꯤꯟꯅꯔ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯁꯤꯒꯨꯝꯕ ꯀꯥꯁꯤꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯂꯩꯖꯩ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯌꯦꯛ ꯁꯂꯥꯏꯒꯤ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯉꯥꯡꯅꯤ ꯑꯣꯀꯦ ꯌꯦꯛ ꯁꯂꯥꯏꯒꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯁꯦ ꯀꯦ ꯆꯟ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯑꯩꯒꯤ ꯅꯝꯕꯔꯗ ꯑꯩꯒꯤ ꯋꯥꯆꯞ ꯁꯣꯔꯤ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯋꯥꯆꯞꯇ ꯅꯪ ꯏꯆꯟꯅ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯅꯤꯡꯉꯤꯕꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯌꯥꯗꯕ ꯑꯣꯏꯕꯒꯤꯅꯤ ꯑꯩ ꯋꯥꯆꯞꯇ ꯑꯗꯨꯃꯛ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯃꯦꯁꯦꯖ ꯑꯩꯒꯤꯁꯦ ꯍꯥꯏꯖꯕꯗꯨꯅꯦ ꯃꯦꯁꯦꯖ ꯌꯥꯝ ꯍꯥꯡꯗꯣꯛꯇꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯁꯣ ꯃꯦꯅꯤ ꯃꯦꯁꯦꯖ ꯍꯧꯖꯤꯛ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯏꯚꯟ ꯑꯣꯄꯟ ꯇꯧꯗ꯭ꯔꯤ ꯑꯃꯗꯤ ꯑꯣꯄꯟ ꯇꯧꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯐꯣꯟ ꯑꯃꯨꯛ ꯈꯨꯗꯛꯇ ꯁꯠ ꯇꯧꯁꯤꯟꯅꯔꯛꯄ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯅ ꯅꯤꯡꯁꯤꯡꯗꯅ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯏꯀꯣ ꯏꯆꯟꯊꯣꯏꯕꯤ ꯅꯝꯕꯔꯁꯨ ꯂꯩꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯒꯦꯔꯥ ꯀꯩꯒꯤꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯟ ꯏꯄ꯭ꯋꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯥꯎꯗꯣ ꯐꯥꯎꯅꯕ꯭ꯔꯥ ꯀꯩꯅꯣ ꯀꯣ ꯅꯕꯨꯡ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯈꯨꯗꯛꯇ ꯀꯔꯤꯝ ꯍꯥꯏꯗꯅ
लाइव थाबगिरा केनो अदगी एगी टॉपिक सिना जगह कईगा टॉपिक सिनागा तंग अदे आई नहन चाक पुखम अमदा चामिनबे कादो हुजि हाइबदि याय दुबो अमुक मतमदा खंगनिंग क्यादो हुजि अमुक मखोई लेज्रिकांदा हाइरमे कायना खनगिद्रानसो तोवाना ब्लॉग ओइना सेमजरगेनसो लेजरिने दुसो कैसाम तोबी नंबर लेजिए दादा ओके चन तोबी आई नंबर हाइजरके इबिरो 700 59 833 96 नंबर अमुका के 700 59 833 96 से एक नंबर ने तुम खंबिनिंगनिबा हाइबिनिंगनिबा सिंदो अदमक हाइबिरो अमसु लोइना दरकार लेबु करिमुक तो आई वासु खर वा ngasi deduna wa yam kana haibu sumamdre mayam kari kari hangbiningbा kari lebirege tumu ibe ai ngatang ngaijage duga ngasi di live si yam kuina to usu ngamdu mandre chang khar wa bugi keno ma lei bengonda tabok si yam sabdo bai tare mayam ga unabisini yam nungaijeri di hujik online lebiram khara zum unaduna koi wari utai sanari besi yam nungaijai Dada amaga hangjekige hangbiu Sonia I'm waiting for your message and ying tabiri bisim kulimo kusuni war di wayam ngang su war edene aduna mayamgi interest ta ai dum jibu lejege hangbiro kari ki toksige kari tangsige amari kari ki topic ki matang kitang koi thagat piroge habne simu kya so dum habiro thank you dada thank you okay welcome ke sam tobi okay ing da bro mayam ai di khar ingi gari to koira ke no khongre Janmin to ibung Sunday pokpa nupisi maram da haibiu sana ba maikiga okay ado so okay adikido sanbi ning thousam aigi number leiragadi tongana adugi matangdo wari one sanasi haibadi ani gi compare toroga haibana tamina adagi pokpasi jo adu yoroga adugumba organa pungpham pokpogi pungpham na kamai doba adagi koi maitai gi tasingda kayani panba adugumba singdo adugum laibenina adu khangning singdo adu sumtana sebse thamjage nupi na mithun rasini nupagi na mithun rasini nupi na Dhanuni sana bro dada ke Sonia ai ngisa hajabadine adugi kenodo rasigi du numidang haibi yade duna hayeng tongan ai WhatsApp da message thabiro duga hainase ji numidang haibi da fabo hoide kesam to be dada nupigi mapok se yam lubanina yenghogdaba thihogdaba yade adugini gods that's right kesam to be yam chumu wafamni aduni aina haise Sandani oh sabam yam wahan bu sufate ino na ba yade nungsi contribution yam sawe afaba samas amagi damakta thank you sise gi message amu mula ko sei yam wakhande yam nungaije ki Sonia hoi dada okay thank you adune aduna koi mayam ga smai nganga unaraga ai tumja gipsina ai tumma yadrene natragadi hujik mayam ga ngahakang unajagre unarabnina ai si wakhanda o mayam na ai bu kenda khana maroi habi wakhalon amadi natragadi ai message so hanman ngamdre amadi mayam ai kari khalam ga dige khan dai tumma yaroi do adugi dangde me live stream ngakang thamjaraga
ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯅꯔꯦꯁ ꯀꯦꯁꯥꯝ ꯊꯥꯡꯖꯒꯤ ꯏꯔꯥꯏꯒ ꯆꯥꯟꯅꯕ꯭ꯔꯣ ꯏꯌꯥꯝꯕ ꯅꯨꯄꯥꯅ ꯀꯔꯝꯕꯅꯣ ꯅꯨꯄꯤꯅ ꯀꯔꯝꯕꯅꯣ ꯑꯗꯨ ꯍꯥꯏꯕꯤꯔꯣ ꯀꯦꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯖꯒꯦ ꯍꯪꯕꯤꯌꯨ ꯊꯣꯏꯕꯤ ꯍꯪꯕꯤꯌꯨ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯋꯥꯍꯪ ꯈꯔ ꯍꯪꯖꯔꯦ ꯃꯌꯥꯝꯒ ꯎꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯦ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯈꯔꯁꯨ ꯐꯣꯡꯗꯣꯛꯆꯔꯦ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯔꯦ ꯃꯁꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯔꯅꯤ ꯉꯁꯤꯗꯤ ꯐꯅ ꯋꯥꯔꯨꯔꯒꯁꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯨꯄꯥꯅ ꯏꯔꯥꯏꯅꯦ ꯏꯔꯥꯏ ꯌꯥꯝ ꯆꯥꯅꯩ ꯌꯥꯝ ꯆꯥꯅꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯆꯥꯅꯩ ꯑꯩꯁꯦ ꯊꯝꯒꯦ ꯅꯔꯦꯁ ꯀꯦꯁꯥꯝ ꯑꯗꯒꯤ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯈꯩꯗꯤ ꯃꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯕꯁꯤ ꯈꯤꯇꯪ ꯅꯦꯝꯕꯒꯤ ꯏꯃꯦꯖ ꯑꯃꯗꯤ ꯇꯥꯏ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯁꯤꯁꯤꯡꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯣꯏꯕꯅꯦ ꯑꯗꯨ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯑꯣꯏꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯩꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯩꯕꯤꯗ꯭ꯔꯒꯗꯤ ꯁꯨꯝ ꯄꯣꯊꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯕ ꯌꯥꯗ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯨ ꯁꯨꯝ ꯍꯦꯟꯕꯨꯗꯤ ꯍꯦꯟꯒꯠꯂꯛꯏ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯐꯝꯁꯦ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯈꯪꯅꯤꯡꯕꯒꯤꯅꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕꯅ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯏꯆꯟ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯅ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯁꯦꯟꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯨꯈꯤꯕ ꯌꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯀꯩꯅꯣꯁꯦ ꯑꯩ ꯀꯔꯝꯕ ꯎꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯑꯩ ꯂꯥꯝꯁꯤꯟꯕ ꯐꯪꯗ꯭ꯔꯦ ꯍꯣꯏ ꯔꯣꯃꯥꯟꯁꯀꯤ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯅꯕ ꯍꯦꯛ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯂꯣꯏꯅ ꯆꯠꯀꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯅꯕ ꯍꯦꯛ ꯑꯣꯏꯔꯕ ꯄꯨꯝꯅꯃꯛ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯁꯝ ꯁꯝꯕꯤꯗ ꯌꯥꯝ ꯁꯝꯅ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯈꯜ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯈ꯭ꯔꯦꯕ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯩꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯠꯇ꯭ꯔ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯅ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯗꯣꯏꯁꯦ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯌꯥꯗꯣꯏꯁꯦ ꯍꯤꯡꯕ ꯌꯥꯕ ꯃꯤꯟꯁ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯅꯔꯦ ꯑꯗꯒꯤ ꯔꯣꯃꯥꯟꯁꯀꯤ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯕ ꯌꯥꯏ ꯌꯥꯗꯕ ꯌꯥꯏ ꯑꯩ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯑꯩ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯑꯩꯒꯤ ꯍꯤꯡꯕ ꯉꯝꯕ ꯂꯝꯕꯤꯗꯨꯗꯤ ꯁꯨꯝ ꯇꯧꯖꯔꯝꯃꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯕ ꯃꯥꯡꯕꯁꯤ ꯌꯥꯗꯕꯅꯤನ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯂꯩ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯌꯥꯝꯃꯦ ꯀꯔꯝꯕ ꯅꯨꯡꯁꯤꯕ ꯑꯣꯏꯗꯣꯏꯅꯣ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗꯨꯒꯤ ꯁꯨꯞꯆꯤꯟꯖꯔꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯝꯖꯔꯤꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯁꯝꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯣꯀꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯔꯦꯁꯃꯥ ꯈꯨꯃꯟ ꯑꯐꯕ ꯑꯣꯏꯗꯦ ꯌꯥꯝ ꯐꯠꯇꯕ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯣꯊꯥꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯧꯃꯤꯟꯅꯔꯁꯤꯔꯥ ꯑꯣꯜꯃꯣꯁ ꯑꯩ 50 ꯃꯤꯅꯠꯁꯁꯦ ꯂꯥꯏꯚ ꯇꯧꯖꯔꯦ
ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯍꯥꯏꯔꯒꯗꯤ ꯄꯨꯡ ꯑꯃ ꯐꯥꯍꯜꯂꯒ ꯃꯤꯅꯤꯠ ꯃꯤꯅꯤꯠ 10 ꯑꯃ ꯍꯥꯞꯆꯔꯒ ꯄꯨꯡ ꯑꯃ ꯑꯗꯨꯝ ꯐꯥꯍꯟꯖꯔꯁꯨ ꯌꯥꯏ ꯑꯩ ꯃꯩ ꯁꯨꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯣꯀꯦ 43% ꯂꯩꯔꯤ ꯑꯣꯀꯦ ꯆꯥꯟꯗꯅꯤ ꯑꯍꯨꯝ ꯁꯃꯨ ꯒꯨꯗ ꯅꯥꯏꯠ ꯆꯠꯆꯦ ओके केशव केशो ओजाबु उनजनिंगी ओके केशव केशो कई लमदगिनो कई लमदगिनो उनसे याय उनसे याय मैम उनबा मैम खंगबसिने न कोई नुगाइजरिदि केशव केशो कई लमदगिनो हाबिरो निसिदि लेबुगने खारम गुड नाइट दादा ओके गुड नाइट सोनिया गुड नाइट ओके अदुदि मैम गुनाइट याम हाइनरने लोइसिलजरा हयें अमुक उनसे मैम को हयें पुंफम सिमुक्तदा पुंग मापनदा नसे आई नोटिफिकेशन थाराने हनक्ते नंगदबगिने ओके गिट रोमी इस नुपागी ट्यूसडे अदुगा नुपीगी ट्यूसडे वेडनेसडे थर्सडे दिसना दबरा तुम चानदे अफबो ओइदे हाबिसि थमजगे हम तबे ओके दादा अमबो ओरसो यारे येक थोपा ओरदि नुसिबदुना कईगुंबा तुंगदा अकायबा लापा तारदि नुसिबगी कई कानरनी ओके इचन थोबिगिसे हयें फजना वरी सानसे अदुगा आई हाइगेको ओके इसेगी ऑफिसता नोमुता कोइरा ओ पुना बाजारदा करम ऑफिसता नो जे आमता अदुमता हाइबिरो ओबा आई कोइजरके सोइदनमगे अथु मतमदा कोइजरके करम ऑफिस नो हाइबिदो अमतंग आई खंजनिंगे से जमुना सिंहा कका कसार दका लाक्ट्रिबो अमुता आई अमु लाक्जरमे अमु लामे कसारदा अहिंग अमगा लेबो यावरे अमु वरी लई अदुगे कसारदा कसारदा कोइगी मतम दोइन चतपसे असमगी तेजपुर द चतने अदु सोम दिमापुर लाइन से लंबी थिंगिबदगी जिरी रोमदे लागा लैबदुगा चंगागा कसार मुक्तदनि कोइना नुमिदांग से गाड़ी चंगागा मुक गाड़ी थिंगदबा होटल अमदा लैगे हंतो होटल से लोइन लोनसिलबा चाकसु चानद्रिबा अदगी कोइसी गाड़ी पार्किंग दा होटल ममांग दा कोई चाकति लामनरब हाइदारे अद यम जमजमुना हरगा इनिंगसिंग वानी वानी शेयर तौजगे अदुदा एकोइ चाक फंगदबदि होटल ने देरम कोइगी अचौबो बातुदगी चाक चागाजे कोइ खर सेल सेल चानरगा अहिंग लेन हु यावरे अदुम खक्तने अइना लाक्जरमसे अदुगी वारी दum निंगसिंग यारक हाइदारे अदगी फत्तब ngakta oire good night okay sma afabagi damukchu khanasi yamna hejina khangenu aduga istan asem nupagi mande nupigi sunday kahani se chanbugi maram chandabi maram habiyo okay koina chapu iwan khabi checkup haina lei chapu iwan khabi checkup chapu iwan khabai ta bai dare ko इमुंगदा कोई खबै तारगदी इमसे खबै खरा सादा काई काइना हाइनबदो अदुमाना खबै तारगदी कोइना नुपागी मपोक निमिति थीरगा चपु इवान खबै चेगप चपु इवान खबै चेगप हाइना थीबने अदुनने ओके कैसा होय दादा आइगी थमोइददी थोलपु वाहंगनी साउबिनु हौजिक्ति युम पानमुसे याम लोरे अदुगिन ओके चुमे 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 कैसन संतोबिगी वाहंग साइदे हाइ अइंगोंदा केम साउबु लेते अइंगोंदा साउबु लेते अदुमाइना खनगनो साउ अइना खुमबसे साउबु मालाब्रा अइ केम साउन खुमब नतेको अदुना लाना खनगनो अइना हाइगे यामना लुइ चुमे याम लुबने खोंथांग अमुक ओइगदम पुसिगन अमुक थांगदो खोंथांग याम मुन खलौगदमने हाबसि तमगे नरेस के साम याम फ्राइडे का सैटरडे का ओके फ्राइडे का सैटरडे का याम साने हाबदुगी मरम हाइबेदम अदुदी नुपाना फ्राइडे ओइरमगदबो माले चफु इवान हैना अनिसि तना थानब याद्रबा ओइबने अदुनने ओना बाजार गवर्नर रोड की मनाक्ता न्यूज़ एजेंसी मीडिया हाउस हैना आइगी मिंग हांगलगा लाओ ओके से आई लाक्सगे सोइदना हयेंग बोरसो हयेंजे हाइगलक हयेंचे थोंग हांबिगद्रा से हयेंजे नंगगदी होटल तंफादा मीटिंग दे लay अदुदा आई लोरगा
ꯑꯩꯈꯣꯏ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯒꯦ, ꯅꯪꯉꯒꯗꯤ ꯅꯪꯗ꯭ꯔꯒꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯨꯝ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ, ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯂꯥꯛꯆꯒꯦ ꯆꯦꯆꯦ꯫ ꯀꯩꯁꯥꯝ ꯊꯣꯏꯕꯤ, ꯃꯥꯟꯗꯦꯗ ꯗꯗꯥ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯣꯀꯦ, ꯆꯥꯃꯤꯟꯗꯨꯅ ꯏꯕꯨꯡ ꯂꯥꯁ ꯑꯣꯏꯅ ꯋꯥꯍꯪ ꯑꯃꯇꯒ ꯍꯪꯖꯒꯦ, ꯁꯟꯗꯦ ꯅꯨꯄꯤ ꯑꯗꯨꯒ ꯑꯣꯀꯦ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯦꯅꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯁꯟꯗꯦ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯄꯥꯕꯒꯤ ꯃꯔꯝ ꯑꯃꯇ Friday, Saturday, Sunday. ओके संडे को कोई चीज दे जाए अदुगा सिचेगी नंबर सु मतंग एंगोंदा मेसेज थाबिरो आई नंबर दुदा तौरगा सुम आई नोंग लाक्सगे नुपाना फ्राइडे हाइबको फ्राइडे नुबीना संडे फ्राइडे सैटरडे संडे अदुदी सोयरे ngसा aina haiba soibo mani karigumba nupana kano haraga nupana friday or sorry nate nupana sunday oragadi khai haijagibane adu nupina oragadi nupina sunday oragadi afabo oide habisi tamjage okay message yamana Ngaore nduga okay samtabi odo dada wahang amataga aroibo yum yam luba matangini nasangi okay hangbiro huji hangbiro yai huji nungaijagana aigi personal da zum hangbiro yai whatsapp ta habisi tamjage duga huji organa idu matang ngaijage lepuri waraba lepugane ai mayamgi mate thogol tawjerisi nubagina saturday nupigina monday saturday sunday monday adusu afabo oide habisi tamjage khabai tai Johnny Singh khabai tai habisi tamjage okay Thursday na maigei sanadaba haibagi matangda ado hujik kitang sangani changi partner da ai wari sum sanarase ko in person haina otherwise am lana khangano wahang du kitang tap oibu wahang la agati haidi mayamda share tawdam sangada su oiragadi nabung adum tongana wari da boraso message da boraso sum hainase habisi ai thamjage horobiroi adi kitagi matang dudi maikai gi habisi di numit na lep numit ki khakda goina maikai yengmu yadabnina rasi ga keiga paknaraga adugi matung ina mu yengakado bo leibnina adun titin kudimakto adumak tapna sanase hayeng ayukta sanase hujik numidang da haibi yadaba kaya am leibina ne ina haijarisi ko okay dada thank you thagasari yai fare adune yarim makai numidang aina haijadribu singse numidang haibi yadaba kaya am leiba tagi anganba matamna haigadaba amadi anganba matamna yengadaba kaya am leiba haidokpagidi yai adu yengba yadaba kharasu leibnina mapung oide adune aduna aina khara hida haijaba tare adunani warobiroi adu hayeng hayaramaga joina hayengi matamna ngamdaba kaya amsa adumuk lakpu yai adunani aina ngisai haijarise aina kudimakse mayamgi reply di soidana mukki loina pijagani tobutabu matam chana mayamna korana di ngairaga matam chana aina piba ngamdaba khodaba kaya am laga so mayamna warobino mayamgi paukhumdu thengna soidana mukki mayamda soidana mukki kudon tamjagani blog semaga so amabu toroga so soidana mukki ki ado matam sembiyo haiba yaba matamda ke yai semjage ada ki aduna mayam blog to semada boro kari oro mayamna tokse haiba kudimak mayamgi suggestion mayamna pibirakpa kudimakto adudagi sum ai mayamdagi share tawjage amadi mayamga piananaba aigi angamba thakta test level magi honajage haibase mayamda kudon tamjabani aduna matam kudimakta koi amatani habi workload se thaminare hairaga ima lebak manipurna yai fare habse
ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯁꯣꯏꯗꯅꯃꯛꯀꯤ ꯀꯪꯂꯩꯄꯥꯛ ꯅꯤꯡꯈꯥ ꯇꯝꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯃꯗꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯀꯪꯂꯩꯄꯥꯛꯁꯤꯅ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯔꯝꯕꯒꯤ ꯃꯇꯝꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯔꯛꯀꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯂꯧꯁꯤꯟꯖꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯖꯕ ꯌꯦꯡꯖꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯟꯖꯥꯗꯣ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒꯦ ꯑꯗꯨꯗ ꯅꯆꯟꯗꯤ ꯅꯣꯡꯕꯣꯕꯤꯅ ꯂꯥꯏꯁꯤ ꯏꯁꯤꯡ ꯇꯥꯔꯛꯄ ꯉꯥꯏꯕꯒꯨꯝ ꯉꯥꯏꯖꯔꯤ ꯏꯆꯟꯒꯤ ꯀꯩꯅꯣꯁꯤꯕꯨ ꯑꯣꯀꯦ ꯀꯔꯝꯕꯅꯣꯅꯦ ꯑꯗꯣ ꯃꯇꯝ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯕ ꯃꯇꯝꯗ ꯃꯇꯝ ꯁꯦꯝꯕꯤꯕ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯏꯆꯟꯗ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯉꯥꯏꯔꯤꯁꯤꯅ ꯀꯔꯝꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯃꯦꯁꯦꯖꯁꯤ ꯌꯥꯝꯃꯟꯕꯁꯤꯅꯀꯣ ꯂꯦꯞꯄꯒꯤ ꯄꯨꯛꯁꯨ ꯈꯔ ꯅꯥꯕ ꯍꯧꯔꯛꯑꯦ ꯄꯥꯎꯈꯨꯝꯗꯣ ꯀꯩꯅꯣꯁꯦ ꯃꯥꯏꯀꯩꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯊ꯭ꯔꯁꯗꯦꯅ ꯃꯥꯏꯀꯩ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯁꯦꯝꯃꯤ ꯑꯣꯀꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯏꯆꯟ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕꯗ ꯑꯐꯕ ꯑꯣꯏꯗꯕ ꯈꯔꯁꯨ ꯂꯩ ꯑꯗꯨꯒꯤꯅꯤ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯑꯩ ꯍꯥꯏꯒꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯆꯟ ꯁꯣꯏꯗꯅꯃꯛꯀꯤ ꯏꯆꯟꯅ ꯄꯥꯝꯃꯤ ꯄꯥꯎꯈꯨꯝꯗ ꯅꯕꯨꯡꯅ ꯄꯤꯒꯅꯤ ꯗꯣꯟ ꯋꯥꯔꯤ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯩꯅ ꯇꯧꯔꯛꯄꯅꯤꯅ ꯅꯤꯡꯁꯤꯡꯅꯕ ꯑꯃꯃꯨꯛꯇꯤ ꯆꯪꯉꯤ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤꯁꯤ ꯏꯆꯟꯗ ꯈꯛ ꯅꯠꯇꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯅꯕ ꯑꯁꯤꯃꯗꯤ ꯆꯪꯕꯅꯤꯅ ꯑꯗꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝ ꯑꯄꯥꯝꯕ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯖꯒꯅꯤ ꯑꯗꯨꯕꯨꯅꯤ ꯉꯥꯏꯖꯔꯤꯁꯦ ꯑꯗꯨꯗ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯊꯣꯏꯕꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯃꯇꯝꯗꯣ ꯂꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯗꯨ ꯑꯗꯔꯋꯥꯏꯁ ꯑꯃꯠꯇ ꯈꯟꯕꯤꯗꯅ ꯍꯌꯦꯡꯁꯨ ꯎꯅꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯎꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯆꯦꯅꯦꯜꯁꯤꯅ ꯊꯥꯒꯠꯆꯔꯤꯕ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯊꯥꯒꯠꯆꯔꯤꯕ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯀꯌꯥꯗ ꯕꯦꯁ ꯇꯧꯖꯔꯒ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯕꯒꯤ ꯆꯥꯡꯁꯤ ꯈꯔ ꯍꯦꯛ ꯍꯟꯊꯔꯛꯄ ꯑꯗꯨꯒꯨꯝꯕꯁꯨ ꯍꯦꯛ ꯇꯧꯔꯛꯄꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯔꯣꯏꯕꯗ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯇꯪ ꯅꯤꯖꯒꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤ ꯑꯣꯀꯦ ꯗꯗꯥ ꯌꯥꯏꯐꯔꯦ ꯃꯪ ꯐꯔꯣ ꯀꯣ ꯗꯗꯥ ꯑꯣꯀꯦ ꯃꯪ ꯐꯔꯒꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ